Government School gi Mahairoi Singbo competitive exam kayada mai paknanaba pandamda Mission Transformation of Government Schools na sinduna pangthokiba marirak suba State Level MTGS Competition ki makok mathang takhraba singgi mana mathung yengbagi ngashi yengthokhre ningsingba yabadi hairiba competition asi tampaki tongan ba Imphal West Bisnupur amadi Thaubalgi apunba school Marifu tara taru ki Mahairoi ing lising ama chatruk Marifu tara marina saruk yaduna changdam nakibane competition adugi zonal gi oina wangoi jonna ahanba rank taki school gi oina kaisamthong high school join John Wanataki JN Dance Academy Hall da pangthokiba manamathum yenthokpa thoram aduda Education ge Director NG Bogendra Maitai MTGS ke Advisor Kangzam Zayanta Singh Samagra Siksha Manipur gi MSF Finance Controller Bobby Moirang Them Yongna tongan ba zonal education officer kaya sarugya ke thoramadugi chief guest ki warol piraduna NG Bogendra Maitai na hai ngalingai matamda mama mapa oiba singna macha singna pamliba angang duda leiriba talent khangdoktana mama mapa na pamliba lambi duda thazinaba honarami masina haurakliba mahairoi singda aduki matik sokhali asigumba kaya asi nainaduna mahairoi singna pamliba asi karino haiba khangdoknaba MTGS na lokhalakliba khongthang asi asuki matik chai Hauziki mama mapa oiba singna school tamningai dagi hauna machada leiriba talent khangdoktuna angang duki leiriba skill aduda hena mai pakpa khong thangjin hanana ba hotna si haiki classroom da taiba para takpa homework to parikha to budu nattaba akoi joyful learning in angang sigi natraga satra sigi magi brain se test to bugi platform amni na jige mayam chine da mana questionnaire ma natraga technique to one na season daraga angang mayam chida test ma tawraga adugi prize bayen to bugi thorom ni sigi initiative si yang pai